Laingakna jarda khaini talapna chingba yonba thingkhiba maramna dukansing drive chathaba hawragane pandam pawasi pandam pawse dagi lokhatchabane Laingakna jarda khaini talapna chingba yonba chaba sisinaba thingkhiba maramna dukansing drive chatharagani haina People's Action for National Democratic Movement pandam na thadorok pachero laman haire pandam gi Secretary General S Brojen Maitay na thok pachero lasina hai Manipur Laingaki Chief Secretary na order thoktuna Manipur da hidak managi polamsing maruway na jarda khaini talap pan masala gutka sikhar amadi hidak managi polam pu ba yonba chaba madi umba sisinaba pumba tha asigi taragani pandagi chahi amagi oina thingba thamkhrai order asi Chief Secretary Health and Family Welfare Dr. Binit Joshi na miyamgi health hygiene da yamna sathina sogan ba oibana tha asigi taragani panda thokibane yamna maruway ba tawdaba yadaba thabak ama oibana People's Action for National Democratic Movement pandam na Manipur laingak puthagat le loina na mapungpha na sagat kane hairiba mayai ka ba polamsing asida business tawriba dukan phamliba khudingmang na khudaktagi lepinaba appeal su pandam na tawragle hiram asida Supreme Court na su Food Safety and Standard Prohibition and Restriction on Sales 2011 gi rule sing ngak na chanaba amadi masigi akan ba thabak sing lawkhanaba state amadi union territory singi Chief Secretary amadi Health Directorate takhangan khibasu laikhrabane state laingang na suhiram asigi matangda Food Safety and Standard Act 2006 amasung Food Safety and Standard Prohibition and Restriction on Sales ki Regulation 234 gi makada asigumba hidak managi polamsing asi sungba madi yonba Manipur gi mafam pumnamakta thingba thamkhrai matang asida haijaning bade Manipur laingaki Health Department ki makada leiriba Food Safety Wing na akan ba midyeng sangba mathau tai Maruay na khwainambal kaithelgi sarenga le Masajid Road dukan sauna phamliba singna wholesale da natraga retail oina yoliba polam singa si lepta na check tawgadaba ne masi lainga khakta na pangthokpada mapung pharoi daba oibana CSO ama oina pandam na sumateng pangbo oina surprise check tawraga police ta amadi food safety gi official singda sinabagi thabak tawraga ne aikhoi gi thaumi singna thengnarabadi negotiation gi wafam leiroi maral gi matungina lainga ki sairak phanggadaba ne aduna mangjaunana lalonba singna khudakta lepiyo karigumba makhatana yolamba thengnarabadi awaba tagane Manipur Police Department ki ROP tariba isilinaw singna fagatpada natana maruway na City Police ki personnel singna so akan ba midyang sangbiyo order asibu thawai usitaduna yolamba paisanduna thamlamba thengnarabadi khudakta police ta sinagane loina na food safety official singda legal action lawkhalangane makhatana ningai sangdana ba thoktana ba mangjaunana paujel asi pumnamakta thamjare CSO sing amadi laingaki marakta pamdaba thogdok thoktanaba mari lainaba official singna sinbiyo athubada pandamna hiram asigi matangda akan ba thabak paikhalagani haina mari lainaba singi pungning su sing silakle